Nongthil ki pauche de yumpham oiba maroiba pau khara update tawjari. Pradhan ward member Amadi Chahe ahum khaktang Ngairiba Angang Yaona Meoi 13 positive Oire. Thawal district ki manung dalaiba tongan ba quarantine center singda volunteer oina thabak tawruba Pradhan member Amadi Chahe ahum khaktang Ngairiba nupa amba Yaona punna Meoi 13 COVID-19 positive Oire haire. Numit Khar nagi mamang dagi district asigi tongan ba quarantine center singda volunteer oina thabak tawraklaba matung masa na COVID-19 test tawruba Matamda hairiba Meoi sing asing arang positive oina result phangkhibani. Ngasi ayu angan bada Pradhan asi mayum dagi health department ki Meoi sina lokal laba matung COVID care center da thamkhre maki imung manungna manak nakba community quarantine center da thamkhre. Lilong atau Khongjng Chahi yang rom Suraba Ahn Amasu hausi COVID-19 asi kamari lainana district sing da hangliba community quarantine center sing asida Lilong ki tongan ba quarantine center sing da volunteer oina thabak tawba Meoi Amasu positive Oire. Mahak haukiba numit Khar nigi mamang da lok khuba ni singba symptom kharat lakpadagi tha asigi tramathoida sample lokduna test tawbada ngarang positive result lakhibani. Thawal district ki oina tongan ba quarantine center sing da volunteer oina thabak tawba Meoi singsu masana singnabadagi COVID-19 test tawrakhibani. Ngarang pawbada Chahi ahum khaktang Ngairiba nupa masa ama Yaona Thawal district ki oina punna 13 positive Oikhre. Nupa masa asi thadana atay Meoi sing ayambade quarantine center da volunteer oina miyam ki seba tawba Meoi sing ne masida Pradhan ama Yaona member kyasu Yaokhre. Ato papaw amadana BDF lising tara sukna Yaokhre na Khutlai thadoktuna Sarkargi Mathakta hayeng dagi Khongjng Changsinnaba sem Sakre. Manipur da leiriba village defense force PDF personal lising tara sukna Yaokhre na matam kaya ki mamang dagi Manipur Sarkar da tantuna lakpa maram saba demand sing thabok oina pangthok pi dabadagi hayeng July 13 dagi hauna Khutlai thadoktuna makhal maka kaya ki Khongjng Changsinnaba haire. Hiram masigi Matamda si All Manipur BDF Welfare Association ki General Secretary na Presta thok pasirol amana hairibade haukiba tha asigi tareta BDF ki meke degi besin ki notification amagi matung inna July tang 10 mga phawgi manung da BDF sing da taliba dabi asigi positive oiba response phanganrabade mathang nomit July 10 truk tagi makhal makha kaya ki Khongjng Changsinnaba haiduna media ki khudang da sarkar da khangankhre. Adubo thakiba matam suraba phawda sarkar ki maike degi karikumba makhal amatagi information pirak tabana hayeng July 3 tagi ayupung manga dagi Manipur da leiriba BDF lising tara sukna Yaokhre na Khutlai thadoktuna pen down strike Changsinnaba haina All Manipur BDF Welfare Association ki Central Committee na District 3 tagi BDF ki committee single loinana July 3 ga mari da phangkiba mifam amana yetnaba leitna warep Yaokhre. Loina na BDF ki Charter of Demand Jauba Memorandum Copy Amasu Manipur ki Chief Minister Pisankhre haire. Marakasida hanagi Deputy Speaker Preso Semre Yaona Meoi mari BJP da Yaokhre. Manipur Pradesh Congress Committee ke member amma oibada natana hanagi Congress Sarkar ki matamda Deputy Speaker Oiramba MK Preso Semre Yaona Meoi ahum ngasi BJP da Yaokhre. Meoi mari asibu okpagi thawram ama ngasi Chief Minister ki Secretariat ta pangthokre. Ngasi BJP da Yaokhre basing adudi singai AC ki MK Preso Semre Tamenglong AC ki ex MLA Janghemlong Panmai UNC ki former president Gaidon Panmai yang kay mari nungba AC Amadi tipaimuk AC ki ex MLA e ngosara ronne Meoi sing asi BJP da yorok pada si Minister N Biren BJP Manipur Pradesh ki Professor S Tikendra Amadi Cabinet Minister kaya jauna ngasi harau taramna Oikhre. Aroi bida content sing asi ki maroi ba pau khara asi ba pau dum jariba Manipur Local News YouTube channel Amadi Facebook page asi dagi yang biri bapuna mukpo thagachari loina na channel asina athomda kana rabade subscribe like and share tawpa kawi kuno puna mukpo amuka na thagachari.